ꯈꯪꯄꯤꯛ ꯄꯤꯛꯁꯟꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯣꯟꯅꯁꯤꯔꯣ ꯆꯥꯟꯁ ꯂꯩ ꯑꯣꯟꯅꯁꯤꯁꯨ ꯌꯥꯔꯦꯗ ꯆꯞ ꯑꯗꯨꯗ ꯌꯥꯝ ꯊꯥꯖꯗꯕꯩ ꯇꯥꯏꯞ ꯇꯧꯕ ꯄꯨꯂꯞ ꯆꯜꯍꯜꯂꯣ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯉꯝꯅꯤ ꯑꯩ ꯑꯣ ꯑꯗꯨꯅꯤꯗ ꯂꯩꯁꯤ ꯕꯦꯛꯁꯇꯒꯤ ꯊꯥꯕꯤꯔꯛꯄ ꯀꯦꯛꯁꯤꯡꯅꯦ ꯁꯤꯒꯤ ꯀꯦꯛꯁꯤꯡꯁꯦꯀꯣ ꯕꯣꯛꯁ ꯍꯥꯡꯇꯣꯛꯇ꯭ꯔꯤꯕꯅꯦ ꯍꯥꯡꯇꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯁꯛꯇ ꯁꯨꯃꯥꯏꯅ ꯑꯝꯇ ꯑꯣꯏꯍꯜꯍꯧꯒꯦ ꯇꯧꯕꯅꯤ ꯉꯁꯥꯏꯒꯤ ꯀꯦꯛ ꯑꯩꯗꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕ ꯂꯣꯏꯔꯦꯕꯀꯣ ꯀꯦꯛ ꯃꯁꯛꯁꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯀꯦꯛꯁꯤꯃꯗꯤ ꯈꯤꯇꯪ ꯏꯁꯄꯤꯁꯦꯜ ꯑꯣꯏꯔꯦꯀꯣ ꯃꯃꯥꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯦ ꯁꯤꯒꯤ ꯀꯦꯛꯁꯤꯗꯤꯀꯣ ꯁꯤꯒꯤ ꯀꯞꯁꯤꯗꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯄꯤꯔꯛꯄꯅꯦꯀꯣ ꯃꯃꯥꯒꯤ ꯒꯤꯐ ꯑꯣꯏꯅ ꯃꯥꯗꯔꯁ ꯗꯦꯒꯤ ꯁꯤ ꯀꯦꯛꯇꯣ ꯁꯤꯗ ꯂꯩꯔꯦ ꯃꯁꯛꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ Mitkhuba Mukbang mayam ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯀꯦꯛꯀꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯁꯤꯒꯤ ꯀꯦꯛꯁꯤꯡꯁꯦ ꯂꯩꯁꯤ ꯕꯦꯛꯁꯇꯒꯤ ꯄꯤꯕꯤꯔꯛꯄꯅꯦ ꯃꯁꯤꯒꯤꯗꯃꯛꯇ ꯂꯩꯁꯤ ꯕꯦꯛꯁꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯥꯛꯂꯤꯕ ꯃꯥꯗꯔ ꯗꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯁꯤ ꯕꯦꯛꯁꯅ ꯑꯣꯐꯔ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯑꯣꯐꯔꯁꯤꯡ ꯑꯗꯨꯗꯤ ꯕꯦꯟꯇꯣ 180 ꯍꯥꯞꯅ ꯁ꯭ꯇꯥꯔꯇꯤꯡ 300 only ꯑꯗꯨꯒ 1 kgꯅ 600 only ꯑꯗꯨꯒ ꯑꯄꯥꯝꯕ ꯐ꯭ꯂꯦꯚꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯒꯅꯤꯀꯣ ꯃꯈꯥꯗ ꯄꯤꯔꯤꯕ ꯅꯝꯕꯔꯁꯤꯗ ꯗꯦꯠ 10 ꯐꯣꯡꯒꯤ ꯃꯃꯥꯡꯗ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯐꯔꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯣ ꯁꯤꯒꯤ ꯍꯦꯟꯅ ꯂꯥꯏꯅꯕ ꯂꯩꯁꯤ ꯕꯦꯛꯁꯀꯤ ꯏꯟꯁꯇꯥ ꯑꯃꯗꯤ ꯐꯦꯁꯕꯨꯛꯀꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯁꯤꯗ ꯊꯣꯛꯂꯝꯒꯦ ꯑꯗꯨꯒ ꯀꯃꯦꯟꯇꯁꯨ ꯄꯤꯟ ꯇꯧꯔ ꯊꯝꯃꯝꯃꯒꯦ ꯐꯣꯟ ꯅꯝꯕꯔꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯐꯔꯗꯣ ꯗꯦꯠ 10 ꯐꯥꯎꯒꯤꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯗꯦꯠ 11ꯗ ꯃꯥꯗꯔ ꯗꯦꯁꯅꯤꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯐꯔ ꯄꯤꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯐ꯭ꯂꯦꯚꯔ ꯑꯗꯩꯗꯤ ꯂꯣꯏ ꯐꯪꯒꯅꯤꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯩꯁꯤ ꯕꯦꯛꯁꯅ ꯁꯤꯒꯨꯝꯂꯕ ꯀꯦꯛꯁ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗꯁꯨ ꯃꯍꯥꯎ ꯌꯦꯡꯍꯟꯕ ꯐꯪꯍꯟꯕꯤꯗꯧꯔꯦ ꯑꯗꯨꯒꯤ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯦꯛꯁꯤꯒꯤ ꯃꯍꯥꯎ ꯌꯧꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯀꯦꯛꯁꯤꯗꯤ ꯏꯊꯟꯗ ꯆꯥꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯑꯒꯦ ꯅꯍꯥꯟꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯅꯦ ꯃꯃꯤꯡꯕꯨꯗꯤ ꯍꯥꯟꯅ ꯈꯪꯉꯝꯕꯅꯤ ꯑꯗꯣ ꯈꯪꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯪꯒ ꯍꯥꯏꯍꯜꯂꯛꯀꯦ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯅꯤꯔꯟꯖꯟ ꯆꯨꯡꯈꯥꯝ ꯑꯩ ꯌꯨꯝꯅꯥꯝ ꯍꯩꯗ꯭ꯔꯣ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯩ ꯃꯔꯨꯞꯁꯤꯒꯤ ꯌꯨꯝꯒ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯏꯔꯦ ꯁꯤꯡꯒꯔ ꯐꯥꯎꯕꯅꯤꯀꯣ ꯃꯥꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯂꯩꯕꯅꯤ ꯏꯁꯩꯒꯥꯁꯦ ꯑꯅꯩꯕꯤꯅꯤ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯁꯤꯒꯤ ꯀꯦꯛꯁꯤꯅ ꯅꯪꯅ ꯈꯥꯏꯗꯔꯣ ꯁꯤꯅ ꯑꯩꯅ ꯈꯥꯏꯗꯔꯛꯑꯒꯦ ꯁꯤꯁꯤꯅ ꯑꯩ ꯁꯔꯨꯛ ꯂꯣꯏ ꯑꯣꯏꯗꯣꯏꯔꯥ ꯀꯦꯛ ꯈꯔ ꯆꯣꯞꯄꯅꯤꯅ ꯑꯗꯨꯕꯨꯗꯤ ꯃꯇꯤꯛ ꯆꯥꯏ ꯐꯝꯃꯝꯃꯤ ꯃꯄꯥꯁꯤꯀꯣ ꯈꯥꯏꯗꯔꯣ ꯑꯩꯁꯨ ꯈꯥꯏꯗꯔꯛꯑꯒꯦ ꯑꯩꯗꯤ ꯀꯦꯛꯁꯤꯀꯣ ꯑꯍꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯗꯒ ꯅꯝꯗꯣꯏꯁꯦ ꯑꯩ ꯊꯑꯣꯏꯅꯁꯨ ꯆꯥꯗꯦꯕꯀꯣ ꯑꯁ ꯃꯁꯛꯁꯦ ꯀꯦꯛ ꯃꯨꯛꯕꯥꯡ ꯑꯩ ꯀꯦꯛꯁꯤ ꯌꯥꯝꯗꯤ ꯆꯥ ꯉꯝꯗꯕꯅꯦ ꯑꯗꯣ ꯃꯍꯥꯎꯁꯤ ꯌꯦꯡꯒꯦ ꯍꯥꯎꯁꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯑꯊꯨꯝꯕꯩꯗꯤ ꯑꯩꯅ ꯄꯥꯝꯕꯗꯣ ꯆꯞ ꯆꯥꯔꯦ ꯍꯥꯎꯋꯦ ꯊꯨꯝꯇꯤꯛ ꯊꯨꯝꯃꯦ ꯐ꯭ꯂꯦꯚꯔꯁꯤꯁꯨ ꯑꯅꯩꯕꯤꯅꯤ ꯀ꯭ꯔꯤꯝ ꯉꯥꯛꯇꯅꯤꯅ ꯈꯔꯗꯤ ꯇꯩꯕꯗꯤ ꯌꯥꯎꯔꯅꯤ ꯍꯥꯎꯋꯦ ꯀꯩ ꯃꯃꯤꯡꯅꯣꯕ ꯃꯩ ꯆꯠꯂꯦ ꯂꯩꯁꯤ ꯕꯦꯛꯁ ꯑꯣꯐꯔꯁꯨ ꯆꯥꯎꯅ ꯄꯤꯕ ꯍꯥꯎꯁꯨ ꯍꯥꯎꯕ ꯀꯛꯁꯟꯅꯕꯤꯔꯣ ꯃꯌꯥꯝ ꯂꯩꯕꯤꯔꯣ ꯑꯣꯔꯗꯔ ꯇꯧꯕꯤꯔꯣ ꯃꯥꯗꯔꯁ ꯗꯦꯁꯦ ꯑꯣꯐꯔ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕꯅꯤ ꯀꯦꯛꯁ ꯑꯝꯇꯪ ꯁꯤꯟꯅꯔ ꯌꯦꯡꯁꯤꯔꯣ ꯃꯍꯥꯎꯁꯦ ꯌꯥꯏꯌꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯣ ꯁꯦ ꯄꯨꯡꯇꯩ ꯆꯥꯎꯋꯦ ꯅꯪꯗꯨꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯆꯥꯎꯅ ꯍꯦꯛꯇ ꯀꯛꯂꯛꯑꯕꯅꯤ ꯄꯥꯏ ꯌꯥꯗ꯭ꯔꯦ ꯄꯦꯠꯂꯦ ꯌꯥꯝꯅ ꯊꯝꯕꯗ ꯑꯁ ꯑꯣꯏꯗꯤ ꯑꯣꯏꯖꯗꯦꯍꯦ ꯑꯄꯥꯕ ꯑꯃ ꯄꯤꯔꯛꯏꯁꯤꯕꯣ ꯑꯣꯏꯗꯤ ꯑꯣꯏꯖꯗꯦ ꯑꯩꯁꯤ ꯑꯃꯨꯛ ꯁꯣꯏꯗ꯭ꯔꯦ ꯉꯝꯃꯣꯏ ꯁꯤ ꯂꯣꯏ ꯄꯥꯏ ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯨꯜꯁꯤꯗꯤ ꯃꯤ ꯊꯤꯅ ꯉꯥꯡꯉꯅꯤ ꯁꯤ ꯍꯥꯎꯋꯦ ꯀꯩ ꯐ꯭ꯂꯦꯚꯔꯅꯣ ꯃꯅꯝꯁꯦ ꯈꯪꯗꯦꯍꯦ ꯑꯩꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯨꯝꯕ ꯃꯥꯜꯂꯦ ꯊꯨꯝꯃꯦ ꯑꯩꯁꯨ ꯆꯥꯔꯤꯉꯩꯗ ꯍꯥꯏꯍꯧꯗ꯭ꯔꯦ ꯁꯤꯁꯦꯀꯣ ꯃꯣꯏ ꯉꯁꯥꯏ ꯑꯩꯅꯕꯨꯗꯤ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯁꯤꯁꯦ ꯃꯥꯗꯔꯁ ꯗꯦꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯄꯤꯕꯤꯔꯛꯄꯅꯦꯕꯀꯣ ꯃꯁꯤꯒꯤꯗꯃꯛꯇ ꯃꯃꯥꯒꯤ ꯑꯣꯏꯅ ꯁꯤꯗꯤ ꯇꯣꯉꯥꯟꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯃꯁꯤꯒꯤꯗꯃꯛꯇ ꯂꯩꯁꯤ ꯕꯦꯛꯁꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯐꯖꯩꯌꯦ ꯃꯥꯒꯤ
ꯂꯣꯒꯣꯅ ꯄꯤꯕ ꯄ꯭ꯔꯤꯟ ꯇꯧꯔꯤꯁꯤꯁꯨ ꯐꯖꯩ ꯑꯗꯨ ꯄꯣꯠꯁꯤꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯀꯌꯥꯝ ꯆꯥ ꯉꯝꯗꯣꯏꯅꯣ ꯁꯤꯕꯨ ꯇꯧꯔꯤꯁꯤꯕ ꯁꯣꯝꯗ ꯑꯣꯏꯅ ꯄꯥꯏꯔꯒꯦ ꯈꯨꯠꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ hậu mây chơi đây ꯊꯨꯝꯃꯟꯗꯅ ꯑꯊꯨꯝꯕꯗꯤ ꯌꯥꯝ ꯄꯥꯝꯗꯕ ꯑꯩꯁꯦ ꯑꯗꯨꯒ ꯀꯦꯛꯁꯤꯗꯤ ꯌꯥꯝ ꯄꯥꯝꯕ ꯀꯔꯤ ꯍꯥꯏ ꯂꯣꯟ ꯑꯗꯨꯗꯤ ꯀꯦꯛ ꯆꯥꯕꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯑꯊꯨꯝꯕ ꯄꯣꯠ ꯑꯇꯩꯗꯤ ꯆꯥꯗꯦꯕ ꯀꯦꯛꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩ ꯇꯪꯈꯥꯏ ꯆꯠꯂꯛꯀꯗꯧꯔꯦ ꯀꯤꯂꯣ 2-3 ꯑꯣꯏꯔꯝꯅꯤꯁꯦ ꯈꯪꯗꯦꯀꯣ ꯆꯥꯛ ꯆꯥꯕꯅ ꯐꯩ ꯃꯁꯤꯗꯤ ꯑꯁꯦꯡꯕ ꯆꯥꯛ ꯆꯥꯕꯅ ꯐꯩ ꯄꯨꯛꯀ ꯄꯤꯛ ꯀ꯭ꯔꯤꯝ ꯊꯜꯂꯦ ꯉꯥꯛꯇꯪ ꯊꯥꯡꯀꯠꯂꯦ ꯀꯦꯛ ꯆꯥꯕꯗ ꯄꯨꯛ ꯄꯥꯏꯔꯒ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯉꯤꯗꯣ ꯉꯁꯤ ꯇꯧꯗꯣꯔꯦ ꯑꯩ ꯍꯨꯛꯄ ꯉꯝꯗ꯭ꯔꯦ ꯏꯁꯤꯡ ꯑꯝꯇ ꯂꯥꯟꯕꯤꯔꯣ ꯁꯤꯗꯤ ꯀꯦꯃꯦꯔꯥꯃꯦꯟꯒꯤ ꯐꯖꯕ ꯑꯝꯇ ꯄꯤꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯅꯥ ꯃꯍꯥꯎ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯁꯤꯗꯩ ꯄꯤꯔꯛꯀꯦ ꯁꯣꯔꯤ ꯁꯤꯗꯩ ꯄꯤꯗꯣꯏꯅꯤ ꯑꯣ ꯅꯪ ꯃꯆꯥꯗꯨꯗꯒꯤ ꯁꯤꯅ ꯑꯩ ꯂꯣꯏ ꯆꯥꯎꯕ ꯌꯥꯏꯗ ꯇꯪꯈꯥꯏ ꯀꯩꯅꯣ ꯑꯁꯤꯗꯩ ꯄ꯭ꯂꯦꯠ ꯑꯃ ꯂꯧꯔꯛꯑꯣ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯌꯥꯝꯗꯤ ꯑꯩ ꯁꯤꯗꯒꯤ ꯀꯩꯅꯣ ꯐꯖꯕ ꯑꯃ ꯇꯧꯖꯅꯤꯡꯕꯅꯦ ꯌꯥꯎꯖꯅꯤꯡꯕꯅꯦ ꯃꯥꯁꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯪꯒꯤꯗꯨꯗꯤ ꯀꯦꯃꯦꯔꯥꯃꯦꯟꯒꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯊꯣꯛꯄ ꯏꯀꯥꯏꯖꯕ ꯑꯃ ꯑꯣꯏꯕ ꯑꯩ ꯆꯥ ꯉꯝꯃꯔꯣꯏꯕ ꯀꯦꯛ ꯃꯥꯡꯗꯒꯤ ꯐꯝꯃ ꯂꯩꯔꯒ ꯁꯤꯗꯤ ꯍꯨꯛꯅꯤꯡꯗꯕ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯅꯤꯀꯣ ꯍꯥꯏꯗꯤ ꯀꯦꯛ ꯉꯩꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯆꯥꯡꯉꯕꯅꯤꯅ ꯄꯨꯊꯣꯔꯛꯄ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯏꯁꯄꯣꯟꯁꯔ ꯃꯥꯅꯦ ꯑꯣꯏꯕꯅꯤꯅ ꯃꯥꯅꯦ ꯊꯝꯗ ꯌꯥꯗꯕ ꯎꯠꯇ ꯌꯥꯗꯕꯩꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯁꯨꯝ ꯂꯦꯝꯍꯟꯗꯕ ꯇꯧꯋꯦꯅ ꯍꯣꯔꯦꯟ ꯉꯥꯡꯁꯤꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯀꯣ ꯑꯩꯁꯦ ꯁꯤꯗꯤ ꯏꯁꯄꯣꯟꯁꯔ ꯑꯣꯏꯕꯒꯤ ꯄꯨꯂꯞ ꯊꯝꯗ ꯌꯥꯗꯕꯩ ꯊꯝꯕꯅꯦꯕ ꯀꯦꯛ ꯌꯥꯝ ꯄꯥꯝꯕ ꯃꯤꯅꯦꯕ ꯅꯥꯀꯟꯗ ꯇꯥ ꯂꯩꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯄꯥꯝꯕꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝꯗꯤ ꯆꯥꯏ ꯍꯥꯏꯔꯒꯁꯨ ꯀ꯭ꯔꯤꯝ ꯉꯥꯛꯇꯅ ꯐ꯭ꯂꯦꯚꯔ ꯀꯩꯅꯣ ꯇꯧꯋꯦꯕ ꯀ꯭ꯔꯤꯝ ꯌꯥꯝ ꯅꯝꯅ ꯍꯥꯞꯄꯦꯕ ꯁꯤ ꯀꯦꯛꯁꯦ ꯑꯗꯨꯅꯁꯨ ꯍꯥꯎꯋꯦ ꯀꯦꯛꯁꯤꯗꯤ ꯕꯦꯔꯥꯅꯤ ꯁꯤꯗꯤ ꯀ꯭ꯔꯤꯝ ꯃꯌꯥꯝꯁꯦ ꯆꯥꯛ ꯑꯣꯏꯇꯥꯔꯗꯤ ꯉꯝꯅꯤꯕꯀꯣ ꯆꯥꯁꯜꯂꯛꯑꯣꯕ ꯁꯤꯒꯤ ꯄꯤꯡ ꯃꯆꯨꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯄꯤꯔꯛꯄꯅꯦꯕꯀꯣ ꯁꯤꯁꯤꯃꯗꯤ ꯏꯁꯄꯦꯁꯦꯜ ꯑꯣꯏꯅ ꯊꯝꯕꯤꯔꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯍꯥꯎ ꯑꯝꯇꯪ ꯌꯦꯡꯉꯤꯁꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯁꯤ ꯉꯝꯖꯔꯣ ꯍꯥꯟꯅ ꯊꯝꯗ ꯌꯥꯗꯕ ꯊꯝꯗꯦ ꯀꯥꯏ ꯁꯤꯡꯉꯩ ꯉꯝꯕꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯁꯤ ꯉꯝꯃꯗꯤ ꯑꯩꯁꯨ ꯁꯤ ꯉꯝꯃꯦ ꯅꯪꯗꯨꯒꯤ ꯆꯥꯡꯗꯨꯐꯥꯎ ꯑꯩ ꯀꯛꯑꯒ ꯆꯥꯒꯦ ꯀꯥꯏ ꯀꯦꯛꯇꯤ ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯗꯤ ꯋꯣꯛꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤ ꯂꯣꯏꯔꯦ ꯀꯦꯛꯁꯤꯅ ꯁꯤ ꯊꯥꯡꯇꯣꯛꯈ꯭ꯔꯁꯦ ꯅꯣꯏꯁꯦ ꯉꯁꯥꯏꯗ ꯑꯗꯨ ꯆꯤꯡꯖꯜꯂꯒ ꯑꯗꯨ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯁꯦ ꯑꯣꯀꯦ ꯀꯦꯛ ꯆꯣꯛꯈ꯭ꯔꯕ ꯑꯩ ꯆꯣꯞꯁꯟꯅꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯆꯣꯞꯅꯕꯗꯤ ꯅꯠꯇꯦꯍꯦ ꯆꯥꯔꯦꯀꯣ ꯐꯅꯌꯥꯝꯗꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯄꯤꯔꯛꯏꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯑꯄꯥꯕꯗꯨꯒ ꯀꯦꯃꯦꯔꯥꯗ ꯌꯦꯡꯅꯁꯤꯔꯥ ꯑꯩꯅ ꯄꯤꯛ ꯀꯛꯄꯩꯅꯦ ꯁꯤꯒꯤ ꯕ꯭ꯂꯨ ꯃꯆꯨꯁꯦ ꯐ꯭ꯂꯦꯚꯔꯒꯗꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯦꯛꯁꯦ ꯇꯁꯦꯡꯅ ꯄꯥꯛ ꯄꯥꯛ ꯆꯥꯗꯦꯕ ꯂꯧꯈꯠꯂꯣꯅꯦ ꯋꯥꯡꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯄꯥꯏꯕꯗ ꯃꯈꯥ ꯑꯗꯨꯗꯣ ꯑꯃꯨꯛꯇꯪꯗ ꯅꯝꯁꯤꯜꯂꯣ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯝꯃꯣꯏ ꯑꯃꯨꯛꯇꯪꯗ ꯅꯪ ꯀꯥꯏꯒꯔꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯦ ꯂꯩꯍꯧꯔꯦ ꯅꯪꯗꯣ ꯃꯆꯦ ꯑꯃ ꯂꯩꯍꯧꯔꯦ ꯉꯥꯏꯈꯣꯀꯣ ꯄꯨꯂꯞ ꯁꯥꯒꯠꯂꯛꯀꯦ ꯁꯤꯁꯤꯒ ꯃꯆꯦꯁꯨ ꯍꯣꯔꯦꯀꯣ
Yung ngayon. Ngầm đấy Nang xì cái thằng khang pik san grab ka nam taw. ôn gì đó chance lấy ôn gì chứ Ya, ta sama. để em thấy rất là đẹp rồi lớp chặt lần rồi Ngam breng. ngầm đấy ô tôi nhìn thấy ai chứ sao lagi Hảo ha. có những thứ cái nào gì vậy mà tôi gì vậy rất đỏ Gì cũng biết. là gì cũng muốn em nha Kung masa kan taw sila libre kwa sa daga yabo da. ai xí đi mà món này xí đi chào Sa yam ma ka lay ki bane si di ya da. cái nó tụ bên này của hay thùng mà này sao không được vậy vậy thùng mà chỉ cả hàng ra thì bao có cái kia cái sao thầu nó sai gì xin nó khuyên mà xiên thằng cái sao bây giờ biến ra bởi vì kia xí trang không được đâu cream đấy cái bắt nó đi xem video bao đâu khuyên cái nói bởi cái sao không được vậy đang ngầm rồi rồi sao Mi di am sa ki ni do ai phana pa mi ke chope do jo si di ngam maroi. Ngam maroi di kai no da phana am di sa re da nai jo. không ai tụ con thua Tam khai am pura ka khram ni yo. Ade si jo ke no to be hem man le ba. tụi ấy dụ xí rồi Thum ba do. thằng khám thì anh Chep chào to in thamo smai. ô tụi mày nè tụi mày tao cả Kana ne hen sa ma ni me am yeng bi ro. Sau bai sang ju yeng bi ro. à bị thuốc chỉ với chàng duy bị thuốc chỉ với chàng duy bị đó nữa kia khi gì Ngam maroi. mẹ mồi bị bây giờ thì có xí đi tới là sao mà ngầm đầu này khơi rồi cái xí cái này đi video sẽ xoay cho nó sẽ là cái rồi mà tung đã chắc ơi nó cũng em chắc là cái rồi yam bi ni tan na. Yam xí sa do na. cái xí đó tại xí cái sao mà ngầm rồi ở đây video sẽ xoay cho nó sẽ là cái mà thằng video đó nông ai bấm pro cái Bye.